आकाशवाणी इम्फाल वाहेंगबम राजेश न पाव पाजरी मणिपुर ngasi punna dengi gi sample chama marfudara test tawbada mioi marfudara mari positive oiba thenaki raija gi haksil bibagna topa cherola man hai rims hospital da punna sample nifu mari test tawbada mioi kun positive oiba thenaki bani janims hospital da na sample chama ga nifu humdoi test tawbada mioi humbudra mathoi positive oiki amasung lanai hospital ahumda sample ahum test tawbada ahumak dengi gi damak positive oiba thenaki akaknaba pawgi matungina Assam Rifles amasung Kaksing Police Commando na Kaksing Jilagi Umathel Mayagi New Chayang da thi humgi thabak chathabada yamlaba khujuklai sing phagalaba khulai sing adri insas light machine gun ama 12 bore rifle ama single barrel ball action rifle ama single barrel rifle ama kapayariba 5.56 mm gi noi maru kun grenade ahum Perabom ama tokning amadi atei polam sing phagale haina Assam Rifles na thopa chero laman hairi Regional Institute of Medical Sciences RIMS Imphal da chatharakiba Special Campaign 5.0 ngasi loisin kre Hospital asigi Swasthya Action Plan 2025-26 kaya kalke organizing committee na sinduna loisin bagi thoram hospital asigi general OBD complex da pangthoki loisin bagi thoram da Special Campaign 5.0 ga mari lenana tongan ba pangthokki ba changdamnaba singna manamathum yanthokki loisinbagi thoramda RIMS ki director Professor G Sunil Kumar Sharma medical superintendent Professor N Sanjeev Singh amasung Swachhata Action Plan 2025-26 kayakal ke nodal officer Professor Yengkom Govindaras na singba saruk yaki Manipur gi jila singda ngasi mayai oirap saki None Bishnupur amasung Imphal East jila da sabagi sang Celsius degree 13 gi matakta laiki Churachampur amasung Kaksing dana sabagi sang Celsius degree 12 gi matakta oiki Imphal West amasung Kangpopi dana sabagi sang Celsius degree 13 gi matakta laiki Maharashtra ki Pune da laiba National Institute of Naturopathy da chahi amagi oba treatment assistant training course ki damak matik charba candidate singdagi dharkas kauri Konang Thabai University ki registrar na thokpa cherola man hai khangalaba mahiroi sing adu thagi oina stipend pigani akupa marol university asigi notice board gi khangba yagani Kamong laibung marigi apunba lupna hairi lai harau bagi chana kanglon chumna harau bana tungi mirol na aikoi gi nat culture bu kanduna thamba ngamgani ngasi kamong nungthai leima loya lakpa laibungi singi apunba luki committee na sinduna lai harau bagi chana kanglong gi matangda symposium ama kunjoi laibungda pangthoki tungda warep kayamarum lauki masigi manungda ultra sanglen amadi ukal na piba ipaipu matamdagi chanarakpa puyada piduna leramleba lai haraubugi chana kanglon sing kamong khungangda chapchana inba haina warep lauki Kendra gi Griham Mantraloy na Kendriya Griha Mantri Daksak Padak Lisingani Kunmanga Lauktoki Bagalona Griha Mantri Amit Shahana Mana Panglaba Police Personnel Singbu Tagat Pongdorokli Social Media da Tagat Post Amada Griha Mantri Nahai Raija Union Territory Sing Central Armed Police Force Amasung Central Police Organization Singna Bharatpu Asoi Angam Thondanaba Lauriba Thagdangbu Tagat Pongdoki Mangnai Mana Asina Tungda Lakadaba Mioi Kyabu Pungning Tagot Pagalona Lebak Asigi Damakta Thogdang Yanabagi Lambi Yat Lagani Mana asi Griha Mantraloy na English ngani kunmarida piba hawkibani kumsi sahigi oina mana asi police personnel lising machamri humput tarukta pigani investigation gi field da punna personnel marfudra humdoi pibida Manipur gi nupi sub inspector Purishabam Romi Bala Devi yauri mana sing asi akhanaba operation tijin humjinba amasung forensic science ki lamda pibani Central Board of Secondary Education CBSE na lauba English ngani kuntaruki class 10 amadi 12 ki parikha matam lauktokle CBSE na thokpa cherol amana hai class 10 amasung 12 ki parikha mathang chahi gi February 13 gi hauragani National Education Policy lising ani kungi ware ki matungina CBSE na class 10 gi board exam ani thokna pangthokani parikha matam ayuk pung 10 dagi haugani
प्रधानमंत्री नरेंद्र मोदी ने आर्य समाज है संस्थान असी भारतपु अमत्त ओइबगी मतंगदा अकीब लेतना वा ngang संस्थान अमने मांगनाई लाला राजपत राय अमसुंग राम प्रसाद बिस्मिल गुम्बा रिवोल्यूशनरी सिंह असिना आर्य समाज तगी तमजरखिबा ngaktani नई दिल्ली दा इंटरनेशनल आर्य महासम्मेलन थौरमदा वा nganगदुना श्री मोदी ने राजनीति की ओइबा वाफम कयादगी भारत की निंखा तंबदा अचौबा दायित्व लौकिबा आर्य समाजना मखोइगी फंगफम थोकपा इकाई खुमनबा अदु फंगखिदे पाउ लोइजरे।